Southern Sporting Union ki under ki 2024-25 season asida under 19 ki oiba players ki oiba tina SSU visu tinda lakadoba main team da feeder line oina semgadoba team mama semnabagi namta trial amakha lakadoriba February ki tang kulumdoi namajing min asidagi hariba SWC ground Khongman sida soidana pangthok chagani loinana hariba under 19 ki team si SSU ki main team da feeder line oina thamgado team loinana masi under 17 dagi hauraga 17 years dagi hauraga under 19 wagi manungda leba players singa sum jagadabani 2024-25 sidagi akoina age group ki player team sing semgatpagi ihan hanba oina under 19 gi team semgadorba sina kogi covid ki matung amagi lan gi matung si tarakpada ihan hanba kogi face ni makha tarakpada koina under 15 amagi under 17 gi team sing social na ba koi plan ligari loinana masida sunatana kogi main team da lariba players sing asigi off season da so makoiga sanabagi makogi football activity asi lep da nabagi namta yamna futsal gi tournament nama so koi tawna ba gi koi sem sabi ahobade thata koi lejari aina masina koi lakaduri ba off season asida players sing asi lep da nam koi footballing activity ge formally lep da chathana bagi maram amasu gani haibagi thaje ba ni da sawnani